Security Force na Thobal District ki Hairok Police Station konba Hairok Part 3 da laiba SDC ga thangnana laiba YBC Club da thiba humbagi thapak sathabada law na thingkhrabala holop KCP PWG gi cadre taret kuchu khulai kyamrum ga konena phagat pangamle hairi Police tagi phangba paw mana hai pharaba sing adudi khurai chingang bam laikai digi waikhom dingku chahi konipan porompat pangal lairak tagi hojikna pangkhong makhong maningda laiba mayang mayum Rivas Khan atopaming fat sahini fumathoi nongada awang laikai tige angom body atopaming wataba sahi kuntra humdoi thongju pisum lampak tagi ningthojam chawba atopaming hinsaba sahi kuntra nipan Thobal laisang them wang mataba dagi laisang them tomba atopaming thabal maitei sahi kunmanga foidal Moirang Pali dagi MD Sirajuddin atopaming kham chahi nifumanga amadi juvenile amagane Makoy ga konena phagat laba kuchu khulai sing adudi magazine nyawba insas LMG ama insas rifle ani rifle adugi magazine ama magazine ahum ga konena carbine nongmai ama SLR nongmai gi magazine ama insas rifle ge kapayari ba nongmai maru drataruk 9mm ge kapayari ba maru humpumapan SLR ge kapayari ba maru ahum 303 rifle ge kapayari ba maru tarahumdoi round charger ani Android mobile phone taramathoi keypad mobile phone ani radio handset ahum radio charger ani pistol holster ahum makhong ani pan bagari ama makhong mari pan bagari ama identity card manga debit card ama blank check ama KCP PWG gi badge kuntrani pan MPA gi badge mari stamp pad ani Nepalese rupees kungi currency note ama P-cap taramathoi nigat ani belt ani camouflage t-shirt taramari jacket ama camouflage long pant taranthoi back mapan khongup nipan selena lupa kuntra mari amadi chechang kharagani haire